ꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯉꯁꯤꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝ ꯌꯥꯎꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯁꯥꯡꯖꯔꯒꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯄ ꯀꯣꯚꯤꯗ-19ꯒꯤ SOP ꯖꯅꯋꯥꯔꯤ 23 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯉꯁꯤ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯅ ꯅꯕꯦꯝꯕꯔ 15ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯏꯪ 2019ꯒꯤ ꯖꯅꯋꯥꯔꯤ 31 ꯐꯥꯎꯕ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯌꯥꯝꯅ ꯁꯟꯗꯣꯛꯀꯟꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯍꯟꯊꯔꯛꯂꯕꯁꯨ ꯍꯦꯟꯅ ꯀꯨꯞꯅ ꯁꯦꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯑꯇꯩꯗ ꯂꯥꯏꯆꯠ ꯑꯁꯤ ꯃꯑꯣꯡ ꯍꯣꯡꯗꯣꯛꯇꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯇꯧꯗ ꯑꯣꯏꯔꯛꯂꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡꯅ ꯆꯠꯅꯒꯗꯕ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ SOPꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯆꯠꯅꯍꯟꯒꯗꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯂꯥꯛꯂꯤꯕ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯔꯒꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤꯗꯒꯤ ꯁ꯭ꯇꯦꯠ 4ꯗ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯗꯥꯇꯥ ꯑꯗꯨ ꯀꯣꯋꯤꯟ ꯍꯥꯏꯕ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯐꯪꯂꯒꯅꯤ ꯚꯦꯛꯁꯤꯟ ꯗꯦꯂꯤꯚꯔꯤ ꯇꯦꯁꯇꯤꯡ ꯑꯦꯂꯣꯀꯦꯁꯟ ꯑꯃꯁꯨꯡ ꯇꯤꯝ ꯃꯦꯝꯕꯔ ꯊꯥꯕꯒꯤ ꯃꯇꯥꯡ ꯃꯣꯛ ꯗ꯭ꯔꯤꯜꯒꯤ ꯁꯦꯁꯟ ꯑꯃꯗꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯑꯃꯁꯨꯡ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯅꯤꯌꯝꯁꯤꯡ ꯈꯪꯍꯜꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛ ꯁꯦꯔꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯗ꯭ꯔꯒ ꯔꯤꯒꯨꯂꯦꯁꯟ ꯑꯃꯁꯨꯡ ꯐꯥꯏꯖꯔꯒꯤ ꯚꯦꯛꯁꯤꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯈꯟꯅꯔꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕꯅ ꯐꯕꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 15ꯗ ꯚꯥꯔꯠ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯁꯔꯚꯤꯂꯦꯟꯁ ꯀꯟꯇꯦꯟꯃꯦꯟꯠ ꯑꯃꯁꯨꯡ ꯒꯥꯏꯗꯂꯥꯏꯟꯁ ꯅꯤꯡꯊꯤꯖꯅ ꯉꯥꯛꯍꯟꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 15ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯈꯤꯕ SOP ꯑꯗꯨꯗ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯅꯤꯡꯊꯤꯖꯅ ꯉꯥꯛꯄ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ SOP ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯁꯦꯟꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯁꯔꯚꯤꯂꯦꯟꯁ ꯇꯤꯝ ꯁꯦꯝꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯔꯚꯤꯂꯦꯟꯁ ꯇꯧꯒꯗꯕꯅꯤ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯁꯇꯤꯡ ꯇꯧꯒꯗꯕꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯁꯤꯡ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛꯀ ꯁꯣꯛꯅ ꯁꯝꯅꯔꯨꯕꯁꯤꯡ ꯇꯦꯁ ꯇꯧꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯃꯤꯁꯤꯡ ꯊꯤꯗꯣꯛꯀꯗꯕꯅꯤ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯀꯣꯟꯇꯦꯛ ꯇ꯭ꯔꯦꯁꯤꯡ ꯇꯧꯗꯨꯅ ꯅꯨꯃꯤꯠ 14ꯅꯤꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯍꯟꯒꯗꯕꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯈꯨꯗꯛꯇꯒꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡꯗ SOP ꯏꯜꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯣꯊꯣꯔꯤꯇꯤꯅ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯃꯗꯨ ꯀꯥꯏꯅ ꯆꯠꯂꯛꯄꯁꯤꯡ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯎꯇꯥꯛ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯃꯊꯪ ꯁꯤꯠꯅ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯇꯥꯃꯤꯟꯅꯁꯤ UKꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯤ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟꯅ ꯈꯪꯗꯣꯛꯅꯕ ꯁꯦꯝꯄꯜꯁꯤꯡ ꯄꯨꯅꯦꯗ ꯊꯥꯒꯗꯧꯔꯤ ꯅꯕꯦꯝꯕꯔ 15ꯗꯒꯤ ꯗꯤꯁꯦꯝꯕꯔ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ UKꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯚꯤꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯈꯪꯂꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ UKꯗꯒꯤ ꯍꯜꯂꯛꯇꯨꯅ ꯗꯤꯁꯦꯝꯕꯔ 18ꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯥ ꯑꯁꯤꯒꯤ 13ꯇ RT-PCR ꯇꯦꯁ ꯇꯧꯕꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅꯤ ꯃꯁꯥꯒꯤ ꯆꯍꯤ 29 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤ UKꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ UKꯗꯒꯤ ꯗꯤꯜꯂꯤꯗ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 18ꯗ ꯗꯤꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ 6E251ꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯣꯚꯤꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ UKꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕ ꯃꯁꯥꯒꯤ ꯆꯍꯤ 22 ꯈꯛꯇ ꯉꯥꯏꯔꯤꯕ ꯈꯨꯔꯥꯏꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ RT-PCR ꯇꯦꯁ ꯇꯧꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯑꯁꯦꯡꯕ ꯔꯤꯖꯜ ꯐꯪꯕ ꯉꯝꯗꯅ inconclusive ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯂꯥꯛꯈꯤ ꯃꯥꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯦꯁ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤ UKꯗ ꯍꯟꯗꯛ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁꯀꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯗꯨꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯖꯤꯅꯣꯝ ꯁꯦꯀꯦꯟꯁꯤꯡ ꯇꯧꯅꯕ ꯄꯨꯅꯦꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯥꯏꯑꯣꯂꯣꯖꯤ
NIB da thanaba sem sare hairi ministry gi guideline matungina UK di halakpa miyoi singi marakta COVID positive oiba yaurabadi institutional isolation center da thamnaba khangalakpa matungina hairiba positive oiraba miyoi amadi result khangmangamdriba UK di halakpa miyoi siga RD wing ge isolation hayengdagi thamlagani hairiba isolation center asidagi ka amada miyoi amamam khaktamak thamgani miyoi anima haujuk phawbi oinadi layong amata uthoktana laidi hairi loinana makhogi imung manungi miyoi singsu home isolation tawduna thamli haina pawsina makhatana hairi karigumba positive oiba sida covid ki layong ulakpa tarabadi makhoiba isolation tawraga layengnabugi damak tokhaiba ka sing sem saduna thamnaba rims amadi jenims ki medical superintendent singna lainga ki makedigi khankhre hairi amaromda UK di halakiba miyoi covid positive oiba thengnabadigi mana thasi ki taraga treta Delhi digi Imphal phawa lakpada tonglakiba Indigo flight number 6E 251 gi row number 28, 29, 30 amari 31 tonglakiba passenger singna COVID control room gi mobile number 180034531818 natraga district surveillance officer singna pawphuroknaba COVID control room na khangalakli panba yabri thakhara gi mamangdagi UK da COVID-19 virus ki yamna lawnaganba amadi reinfection gi sang yamna wangba anawba strain ama sandurokpa thengnabdagi December 19 digi 38 fawba UK digi India da flight changba thingkhrabani loinana November 15 digi December 19 fawbagi manungda UK digi state sida halakiba miyoi khudingmangna COVID-19 kamal control room da paw phoroknabasu khankiba laikhrabani hainasu zerol sin makhatana phungdorakli Makasa tharakpoina topa maruiba pawa manum ADC gi mikhal gi matam lakthoktrabadi pung 9 gi ban kauragani forum Autonomous District Council ADC Manipur mikhal gi matam lakadariba mathang segi January 5 faw gi manungda lakthoktrabadi mathangi numitegi National Highway animakta pung 9 gi ban kauragani hana All Tribal Righteous People Forum ATRFM na lakthokre Hiramasigi matang forum asina Manipur gi governor memorandum amasu pisingkhre memorandum aduda pallibadi ADC member gi office ki tamasi sayesi gi hokhiba meda loikhrabani lanena tam asi loidringai mamangna mathangi ADC mikal pangthokpagi notification thokadabani adumainama lainga asina sayesi gi hokhiba November 13 phawba ADC gi tam asi sangdokhibani Hill Area Committee HAC su mikal asi matam chana pangthoknaba madi ADC gi tam makhatana sangdoktanaba recommend tawgibus leirabani adubo lainga asina Hill Area Committee gi recommendation adubo khannaba tawduna Hana tawkiba order adu satna handuna atopa order ama nauna thoki hairiba order asi Act 1971 gi section 47 bu thugaibani amaromda lainga asigi tribal affairs Hill AC gi principal secretary na kumja English ngani gi taraga manga gi me manga da thokiba order amana ADC singi chairman bu kumja English ngani gi taraga manga gi ADC gi mikhal gi tam loidri phau caretaker chairman oina puna bu sinakhibani haina supalli hiramasigi matang da ATRPFM na Manipur gi governor da miyeng sangbiduna mari lenaba department singna court ki order adu thabak to on thokna ba amadi lenga na hokiba November 13 da thokiba order adu satna handana ba taksinki kumja English ngani gi taraga manga gi me manga da Manipur lenga ki tribal affairs hills AC gi principal secretary na thokiba order adubusu lainga asina ngakna satnahan baga loinana lakadoriba January 5 fawbagi manungda lainga asina ADC mikhal gi notification thoktuna mikhal pangpang thokna hanbasu taksinki forum asina taliba demand asi thabak to onthoktrabadi mathangi numit haibadi January 3 ki ayuk pung 8 tagi National Highway animakta pung 9 gi ban kauragani hairi ADC singi chairman singsu makhogi suspension manungda caretaker chairman oina leibaga lonina financial transaction gi dama bank account gi apunba signatory oina lainabasu ATRPFM na makhatana demand tawrakli haina pawsina su makhatana phongdorakli topa yamna nuwaitaba thagdo amana tonganba mafam anida lesabi amaga mau amaga thawri yalaga siramlei Imphal West amadi Imphal East ki tongan mafam anida maunaha amadi lesabi ama thawri yalaga siramlei press na phama pawdu Imphal West district ki Lampel police station na konba tera sadok pamna ngasi ahing nungalamdai maunaha yum mamangda leiba pukri amagi mapal haw haino pambida phi na thawri yalaga siramlei hairi
ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯏꯆꯜ ꯆꯍꯤ 30 ꯃꯄꯨꯔꯣꯏꯕ ꯔꯘꯨꯃꯅꯤ ꯑꯦꯂꯥꯏꯁ ꯃꯨꯅꯤ ꯆꯍꯤ 90 ꯀꯧꯏ ꯇꯦꯔꯥ ꯁꯥꯗꯣꯛꯐꯝ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯒꯤꯅꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯠꯅ ꯆꯩꯅꯕꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯤꯈꯤ ꯅꯨꯄꯤ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯗ ꯄꯥꯎ ꯄꯤꯈꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯑꯃꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯔꯥꯃꯨꯅꯤ ꯑꯦꯂꯥꯏꯁ ꯃꯨꯅꯤ ꯐꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ 10 ꯁꯨꯔꯕ ꯀ꯭ꯂꯥꯁ 3 ꯇꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯄ꯭ꯔꯤ ꯅꯖꯔꯤ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯆꯥ ꯑꯅꯤ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯉꯔꯥꯡ ꯑꯌꯨꯛ ꯃꯌꯨꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯣꯟꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯆꯍꯤ 1.5 ꯈꯛꯇꯃꯛ ꯉꯥꯏꯔꯤꯉꯩꯗ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯅ ꯌꯣꯛꯈꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ ꯍꯥꯏꯔꯤ ꯅꯣꯡꯃ ꯅꯤꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯧꯈ꯭ꯔꯕ ꯐꯣꯟꯗ ꯌꯥꯎꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯕ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯈꯤ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯃꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯊꯥꯕꯗꯒꯤ ꯃꯃꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯗ ꯆꯩ ꯊꯥꯡꯕ ꯂꯩꯈꯤ ꯍꯥꯏꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯊꯥꯔꯨꯔꯤꯕ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯦꯗꯤꯁꯅꯦꯜ SP ꯕ꯭ꯔꯤꯟꯗꯥꯅ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯋꯥꯀꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 30ꯗ ꯃꯇꯝ ꯑꯗꯨꯗ ꯅꯥꯔꯀꯣꯇꯤꯛ ꯑꯦꯟड ꯕꯣꯔꯗꯔ ꯑꯦꯐꯤꯌꯔꯁꯅ ꯃꯅꯤꯄꯨꯔꯒꯤ DSP ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯥꯟꯕꯤꯗ ꯂꯩꯕ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯔꯕ MD ꯃꯁꯂꯦ ꯑꯦꯂꯥꯏꯁ ꯃꯦꯁꯥꯎꯗꯤꯟ ꯑꯦꯂꯥꯏꯁ ꯍꯥꯖꯤ ꯕꯁꯤꯔꯨꯗꯤꯟꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯔꯦꯀꯦꯠ ꯑꯃꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯀꯤ ꯃꯌꯨꯝꯗꯒꯤ ꯐꯒꯠꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ TS ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯊꯛꯇ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯈꯤꯕ ꯍꯥꯖꯤ ꯃꯁꯂꯦꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯥꯡꯈꯤꯕ ꯏꯀꯥꯏꯈꯨꯝꯅꯕ ꯍꯤꯡꯕꯒꯤ ꯍꯛ ꯈꯨꯡꯒꯥꯎꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯀꯠꯈ꯭ꯔꯦ ꯉꯁꯤ ꯃꯁꯂꯦꯅ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯣꯏꯔꯒ MHRCꯗ ꯄꯤꯁꯤꯟꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯀꯦꯁ ꯑꯗꯨꯒꯤ ꯅꯝꯕꯔꯅ 198/2020ꯅꯤ ꯀꯦꯁ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 8 ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ DGP ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯗꯥꯏꯔꯦꯛꯇꯔ ꯅꯥꯞꯀꯤ SP ꯍꯥꯟꯅ ꯅꯥꯞꯀꯤ DSP ꯑꯣꯏꯔꯝꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯏꯖꯤꯡꯗꯒꯤ MD ꯑꯕꯥꯁ ꯆꯍꯤ 39 ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯥꯟꯕꯤ ꯆꯤꯡꯊꯛ ꯃꯈꯥꯗꯒꯤ MD ꯐꯩꯁꯥꯜ ꯑꯦꯂꯥꯏꯁ ꯑब्ꯗꯨꯜ ꯁꯂꯥꯝ ꯑꯇꯣꯞꯄ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯖꯤ ꯑꯗꯨꯜꯍꯥꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯂꯤꯂꯣꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯑꯣꯏꯔꯤꯕ MD ꯃꯁꯂꯦꯅ ꯍꯥꯏ ꯃꯍꯥꯛꯄꯨ ꯅꯥꯞꯀꯤ ꯃꯇꯝ ꯑꯃꯒꯤ DSP ꯑꯣꯏꯔꯝꯕꯤ TS ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯈꯨꯠꯇ ꯄꯋꯥꯔ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯖꯗꯕ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯍꯟꯅ ꯐꯥꯕ ꯄꯨꯟꯕ ꯑꯣꯠꯄ ꯅꯩꯕꯅꯆꯤꯡꯕ ꯇꯧꯈꯤꯕꯗꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗꯅꯤ ꯃꯤ ꯑꯃꯒꯤ ꯅꯤꯡꯇꯝꯅ ꯍꯤꯡꯖꯕꯒꯤ ꯍꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯅꯤ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯏꯀꯥꯏꯈꯨꯝꯅꯕ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯉꯁꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯀꯦꯁ ꯑꯁꯤ ꯐꯥꯏꯜ ꯇꯧꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯖꯕ CSOꯁꯤꯡꯅꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯧꯖꯤꯛꯁꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯥꯕꯨ ꯇꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MD ꯃꯁꯂꯦꯒꯤ ꯃꯆꯥꯅꯨꯄꯥ ꯁꯒꯤꯕ ꯑꯍꯃꯗꯅ ꯍꯥꯏ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄ ꯍꯥꯖꯤ ꯃꯦꯁ꯭ꯔꯥꯎꯗꯤꯟꯕꯨ ꯃꯔꯤ ꯂꯩꯅꯗꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯆꯦꯟꯅꯍꯟꯗꯨꯅ ꯆꯍꯤ 1.3 ꯖꯦꯜꯗ ꯊꯝꯖꯤꯟꯕꯤꯕꯗꯒꯤ ꯃꯁꯥ ꯁꯣꯛꯄꯗ ꯅꯠꯇꯅ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯕ ꯃꯤꯁꯛ ꯑꯃ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯅꯕ ꯀꯣꯔꯠꯇ ꯊꯦꯡꯅꯕꯗꯇ ꯄꯥꯡꯒꯜ ꯄꯨꯝꯕ ꯆꯣꯛꯊꯕꯗ ꯅꯠꯇꯅ ꯄꯩꯁꯥ ꯀꯌꯥ ꯇꯤꯡꯂꯕ ꯇꯨꯡꯗ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯃꯄꯨꯅ ꯋꯥꯌꯦꯜꯕ ꯑꯣꯏꯔꯁꯅꯨ ꯃꯄꯨ ꯃꯥꯅ ꯈꯪꯕꯤꯕ ꯑꯗꯨꯅ ꯄꯦꯟꯖꯔꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯅꯤ ꯑꯗꯨꯕꯨ ꯑꯦꯗꯤꯁꯅꯦꯜ SP ꯕ꯭ꯔꯤꯟꯗꯥꯅ ꯀꯣꯟꯁꯦꯡ ꯑꯣꯏꯅ ꯃꯊꯟꯇ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯕ ꯁꯨꯄꯔ ꯀꯣꯞ
ꯑꯇꯩꯕꯨꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯂꯥꯟ ꯎꯍꯟꯅꯅꯕ ꯃꯁꯥꯃꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯛꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯇꯝꯅꯅ ꯍꯣꯠꯅꯔꯛꯄ ꯎꯖꯔꯛꯄ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯕꯕꯥꯗ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯖꯦꯜꯗ ꯆꯍꯤ ꯀꯨꯏꯅ ꯃꯔꯥ ꯂꯩꯇꯅ ꯂꯩꯔꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯕꯤꯒꯅꯤ꯫ ꯑꯆꯨꯝꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯔꯒ ꯀꯔꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯔꯥꯜ ꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯑꯍꯃꯗꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯕꯨ ꯃꯔꯤ ꯂꯩꯅꯗꯕ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯍꯟꯕ ꯃꯁꯥꯗꯒꯤ ꯗ꯭ꯔꯒ ꯁꯤꯀꯤ ꯑꯃꯒꯤ ꯃꯥꯜꯁꯨ ꯐꯪꯗꯕꯤꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯒꯤ ꯀꯤꯡꯄꯤꯟꯅꯤ, ꯗ꯭ꯔꯒ ꯂꯣꯔꯗꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯅ ꯒꯨꯒꯜꯗ ꯗ꯭ꯔꯒ ꯂꯣꯔꯗ ꯀꯤꯡꯄꯤꯟ ꯍꯥꯏꯅ ꯊꯤꯕꯗ ꯏꯄꯥꯒꯤ ꯃꯤꯡ ꯊꯣꯂꯛꯄ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯖꯦꯜꯗ ꯅꯝꯁꯤꯟꯕꯤꯕ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯕꯕꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯣꯛꯄꯤ ꯑꯩꯍꯥꯛꯀꯤꯅ ꯏꯇꯩꯃ ꯁꯃꯤꯅꯥꯒ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯖꯤꯂꯥ ꯄꯔꯤꯌꯠꯀꯤ ꯑध्यꯛꯁ ꯑꯣꯏꯔꯤꯕ ꯍꯁꯤꯅꯥ ꯕꯦꯒꯝꯒ ꯏꯪ 2018ꯀꯤ ꯖꯤꯂꯥ ꯄꯔꯤꯌꯠꯀꯤ ꯏꯂꯦꯛꯁꯟꯗ ꯂꯝꯕꯥ ꯇꯧꯅꯩ꯫ ꯍꯁꯤꯅꯥ ꯕꯦꯒꯝ ꯑꯁꯤ ꯍꯥꯖꯤ ꯑꯕꯗꯨꯜ ꯁꯂꯥꯝ ꯑꯦꯂꯥꯏꯁ ꯐꯩꯁꯜ ꯃꯣꯂꯥꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯁꯥꯃꯛꯁꯨ ꯖꯤꯂꯥ ꯄꯔꯤꯌꯠꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯥꯟꯕꯤꯗ ꯂꯩꯕ ꯑꯁꯤꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯐꯩꯁꯜ ꯃꯧꯂꯥꯕꯤ ꯑꯁꯤ ASP ꯕ꯭ꯔꯤꯟꯗꯥꯒꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯕ꯭ꯔꯤꯟꯗꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯔꯤ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯕ꯭ꯔꯤꯟꯗꯥꯅ ꯗ꯭ꯔꯒꯀꯤ ꯑꯍꯥꯟꯕ ꯀꯦꯁꯇ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯗꯨꯅ ꯃꯦꯗꯥꯝ ꯕ꯭ꯔꯤꯟꯗꯥꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯂꯤꯂꯣꯡ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅꯗꯤ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯋꯥꯅꯣꯝꯅꯩ꯫ ꯃꯦꯗꯥꯝ ꯕ꯭ꯔꯤꯟꯗꯥꯅ ꯗ꯭ꯔꯒ ꯐꯥꯕ ꯑꯣꯏꯔꯒꯗꯤ ꯃꯉꯣꯟꯗ ꯋꯥꯅꯣꯝꯅꯩ꯫ ꯃꯦꯗꯥꯝ ꯕ꯭ꯔꯤꯟꯗꯥꯅ ꯗ꯭ꯔꯒ ꯐꯥꯕ ꯑꯣꯏꯔꯒꯗꯤ ꯃꯉꯣꯟꯗ ꯋꯥꯅꯣꯝꯅꯔꯗꯤ ꯁꯣꯏꯗꯅ ꯊꯥꯗꯣꯔꯛꯏ ꯍꯥꯏꯕ ꯑꯁꯤ ꯂꯤꯂꯣꯡꯒꯤ ꯃꯤꯌꯥꯝꯅ ꯈꯪꯏ꯫ ꯋꯥꯅꯣꯝꯂꯒ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯑꯁꯤꯅ ꯄꯩꯁꯥ ꯇꯥꯟꯕꯗ ꯅꯠꯇꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯄꯣꯔꯠ ꯕꯦꯁ ꯑꯃꯁꯨ ꯁꯥꯒꯠꯂꯒ ꯚꯣꯠ ꯀꯥꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯕꯤꯒꯥ ꯑꯍꯃꯗꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯕꯕꯥꯒꯤ ꯃꯇꯥꯡꯗꯁꯨ ꯊꯥꯗꯣꯔꯛꯄꯤꯅꯕ ꯇꯧꯍꯧꯁꯤ ꯍꯥꯏꯅ ꯐꯩꯁꯥꯜ ꯃꯣꯂꯥꯕꯤꯅ ꯄꯥꯎ ꯇꯣꯏꯅ ꯆꯦꯜꯂꯛꯏ꯫ ꯕꯕꯥꯅ ꯂꯣꯀꯞꯇ ꯑꯩꯈꯣꯏ ꯑꯃꯠꯇꯒ ꯎꯅꯍꯟꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ MD ꯑꯕꯥꯁ ꯍꯥꯏꯕ ꯑꯁꯤ ꯊꯥꯔꯛꯇꯨꯅ ꯕꯕꯥꯕꯨ ꯊꯥꯗꯣꯛꯅꯕ ꯃꯦꯗꯥꯝ ꯕ꯭ꯔꯤꯟꯗꯥꯗ ꯄꯤꯅꯕ ꯂꯥꯈ 50 ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯈꯔ ꯑꯁꯤꯗꯪ ꯂꯧꯕꯤꯔꯒ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ 70,000 ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯥꯏꯅꯔꯒ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯥ ꯑꯁꯤ ꯐꯩꯁꯥꯜ ꯃꯣꯂꯥꯕꯤꯒꯤ ꯑꯅꯦꯛꯄ ꯃꯤꯑꯣꯏꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯊꯤꯒꯠꯄꯤꯕꯗ ꯂꯣꯏꯅ ꯈꯪꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯕꯨ ꯗ꯭ꯔꯒ ꯂꯣꯔꯗꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏ꯫ ꯗ꯭ꯔꯒ ꯂꯣꯔꯗꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯏꯄꯥꯒꯤ ꯀꯦꯁ ꯀꯣꯔꯠꯇ ꯊꯦꯡꯅꯕꯗꯁꯨ ꯃꯦꯗꯥꯝ ꯕ꯭ꯔꯤꯟꯗꯥꯅ ꯃꯇꯝ ꯆꯥꯅ ꯆꯦ ꯌꯧꯍꯟꯕꯤꯗꯕ ꯃꯔꯝꯅ ꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯏꯪ 2019ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ CM N ꯕꯤꯔꯦꯟꯗ ꯑꯣꯄꯟ ꯂꯦꯇꯔ ꯑꯃ ꯏꯃꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ, ꯀꯅꯥꯅꯁꯨ ꯊꯤꯖꯤꯟꯕꯤꯈꯤꯗꯦ ꯍꯥꯏꯈꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ, ꯃꯗꯨꯁꯨ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯑꯃꯅ ꯃꯔꯥꯜ ꯊꯥꯡꯖꯟꯒꯦ ꯂꯥꯛꯅꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯧꯅꯥ ꯐꯩ, CMꯅ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯄꯤꯔꯦ ꯍꯥꯏꯅ ꯑꯁꯤꯒꯤ ꯃꯔꯨꯝꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯔꯒ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯃꯛ ꯃꯌꯥꯝꯅ ꯈꯖꯤꯛꯇꯪ ꯊꯤꯖꯤꯟꯕꯤꯕꯗ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕ ꯇꯨꯡ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯍꯟꯖꯤꯟꯕ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯖꯈ꯭ꯔꯦ꯫ ꯀꯦꯁ ꯅꯝꯕꯔꯅ MHRC ꯀꯝꯄ꯭ꯂꯦꯟ ꯀꯦꯁ ꯅꯝꯕꯔ 198/2020ꯅꯤ꯫ ꯀꯃꯤꯁꯟꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯆꯨꯝꯕ ꯊꯤꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯄꯣꯛꯄꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤꯕꯨ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯍꯟꯖꯤꯟꯕꯗ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯀꯣꯃꯦꯟꯠ ꯄꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯅꯣꯡꯂꯨꯛꯆꯔꯤ꯫ ꯀꯣꯃꯦꯟꯠ ꯄꯤꯕꯤꯕꯗ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯑꯣꯡꯗ ꯉꯥꯡꯁꯛꯄ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯟꯗꯨꯅ ꯆꯩ ꯊꯥꯡꯕ ꯇꯧꯕ ꯑꯁꯤꯕꯨ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯅꯨꯡꯁꯤꯅꯕꯗꯒꯤ ꯃꯃꯥ ꯑꯣꯏꯔꯒꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯠꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯕ ꯄꯥꯈꯪ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫
सांगलब सही अनीरो मसा मसा यानादुना नुंसिनरकपगो लोइना युम्बान पुंसीदा खोंदामिनगनी हाइदुना युम्बानबगी मरी फावबा लाइनरक्तुना था तरुकी अंगांग न पुरक्तुना ममा ओइरगदबि लेसाबि अमाबु सीएलसी हाइदुना काउथोखरगा मौखुरी लाखलबा मतुंगदा मयादा हु हाइजिंदुना हालगा तुरेलदा थादखिबदा सियनबा पाखंग सेशन जज थौबाल मणिपुर ए नौतुनेश्वरीगी कोटना मरा लैरे हाइदुना फादोकपिख्रे ngasi session judge thawbal gi open court lauthokiba judgment amasum order gi matungina laikhidrabi laisabi adubu namthak tawduna kauktholaga hatpada natana taibang phoroglagadaba poktriba angang amagi punsibusu mangan khibagi mara laire haiduna phadok pigraba miye adugi maming irom sauren sei kuntra apokpa ai biren kawi thawbal district ki manung chanba laisang them thong manungdagine aduga ngasi court asina pihiba punna lamai maudraga teret panba judgment amasum order aduna laikhidrabi lesabe dubu maukhri lakhatuna wakhal manghalaba matung mayada hu hajinduna turila thadadringagi sairakta maki ikai khumnaba mangan bikhibani haiduna charge tarokhiba miwe amabudi mangonda tarokliba charge sing aduga mari leinaba tangai phadaba evidence sing police ki meked gi puthorakpa ngamkhidabadagi court na case asidagi acquit tawre hana lakthokre ngasigi judgment amasum order asina case asidagi acquit tawkhraba mi adugi maming loitongbum ibomsa Elias Premjit Elias Kalida Saini Fukawi Thawbal district ki manung chanwa Sekmaijin Khunawdagi el amubagi masanu pani haidi matang sida palhauba yabana police ki mekedigi thawdu asigi matangda register tawduna lakhotkiba case adugu mari leinaba accused singi manungda huidrom ningol Sanbam Ongbi ABM sa say nifu mapureba es manihar yeripok top singkha maning laikai kobi nupi amagi mathakta su SARS tarokibani adubo mahak ti January taraga humda English singaniga taraga tereta case asidagi mangjonuna research tawkrabani haidi nungsinaba pakhangbu thajarubadagi mahaki makhut laikhidrabi laisabi adugi maming asaibam inaw Elias Rajeshwari kawi thawdok thokiba matam aduna masagi sei kunga mangarom sukre ma andro singdong laikai asaibam Jogeshwari masanupini court ki order asigi matugina laikhidrabi Rajeshwari ga nungsinarakiba miyo asigi pokminaba mayamba amana androm maring dendagi nupi ama mataima laubadagi mayamba si karigumba matamda mataimagi yumda laikhiba yawi masidagi mahakna mayamba unanabagi damag hek satpada Rajeshwari ga thengnabadagi nungsinarakhibani hairi makhoi ani sahi anirom nungsinarappaga loinana yumban punsida khongdaminaragani haibagi thajanabagi matungina yumban bagi marisu yamna toina leinarakhi hairi adubu nungsinarakiba makhoi ani gi manungdagi nupa asina androda lakhidaba tha ahum mari romgi matungda nongma Rajeshwari bu unaba satkibada laikhidrabina mahak masalum le herakiba golonena nupa asina mayumda halaklaba matungda thawbal laisang them kaithiala leiba pharmacy amadagi napurakliba angang adu abortion tawna hidak lainanaba honakhi adubu angang adugi tha masing yamsilakpadagi hidak langthakna abortion tawba yararoi herakpadagi miyo asina matam amada UG group amagi member oiramba masin manaw thokpa ibomsa Elias Premjit Elias Kalidas ka pawphona duna lautuna raba matungda Rajeshwari bu mayumdagi CLC haiduna kauthoklaga hatkibni haidi thawdo asinga sidagina sei tara henbagi mamang June taraga nipana thokibani namit asida nupa asina Rajeshwari bu telephone da faunaduna thawbal kaithel phawal lao mafam aduda unasi haibadagi Rajeshwari su diesel auto rickshaw amada tongnaduna thawbal kaithel gi yaripok lamkhai phawba laktuna numitugi ayuk pung taram khairom tarakpada makhoi ani unakibani laikhidrabi Rajeshwari na mafam aduda lakhibadu saurena CLC herakpadagini yaripok lamkhaida makhoi ani unaraba matungda mafam aduda leiramba hotel amada sa thakminakhi adugo thawbal parking phawba laklaga thawbal laisang them phawba senba registration number khangaudraba passenger jeep amada punna tonglaga lakminakhi haidi jeep asina khekman mathak kaithel thongkhong yorakpada makhoi ani jeep adudagi kumtharaga thong ahaibi landuna lakhi thong duran tholaba matungda thong ahaibi adudagi awang nungsuklomda meter satruklom khongna laklaba matungda khekman wang matabada leiba yum amada sangki loinana yum aduda leiramba nupi amada makhoi selaklabani haibaga loinana ising khara pithaknaba haijaki imung adugi miwe aduna su makhoi ani na haibadu thajaduna makhoi bu yum aduda leinana ba haiki adumainama numidang pung 3 rom tarakpada makhoi ani makhongna yum adudagi thorolagani ningthi khong road amasum moibung kongphan area gi mafam lanthoraktuna songtham kona maitei lekai tamna lakhi yamna sangna makhona laklaba matungda songtham kona maitei lekai Imphal turel mapal yarakhi makhoi anina mafam adu yokshin khiba matamda saurian gi
mari mata thui hairiba mayamba ibomsa Elias Premjit Elias Kalidas mafam aduna ngaiduna leiramki hairi tanja aduna Saurenna lilakpa blue black machugi t-shirt adu masadagi lakthokuna laikhidrabigi mangakta yesinduna makhori lakhatki masida laikhidrabina wakal mangduna leidingagi sairakta ibomsa Elias Kalidas Elias Jogesuna laikhidrabibu napi oibigi ikai kamnaba manganki hairi masigi matungda Saurenna lupa homfuga manga piduna lerakiba hu oina sizinaba yaba adugi saruk khara Rajeshwari gi masinda haijilaba matungda Imphal Tural da thadakhibane hari thaudoasigi matangna laikhidrabigi pokminaba maupa asaibam Thomas na saikun go humdoina Jun kun ga taru English ingani ga tarada report tawrabadagi Thawal police station na case ma register tawduna lakhotki police na lakholiba case adugi FIR number 83 of 6/2010 ni case asi Indian Penal Code ki section 368 by 302 by 120 by B by 201 by 376 ki makhara lokhot pani loinana case asi register tawduna lokhot pan numit tumaktada laikhidrabi Rajeshwari gi haksang songtham kona maitai lekai gi Imphal Tural gi recover tawkhibaga loinana thaudok sida hakthengna sienariba Irom Sauren busu numit simaktada fogat ki hari police ki makedi gi case asi gi charge thagalaglaba matungda kona charge frame tawduna satharakhiba wayel tungan tungan ba prosecution witness kungi statement lokhi case asiga mari lainaba exhibit kunga manga amasum material object emo taruksu examine tawki aduga case asigi wayel session judge Thawal A Nautuni Surigi court na satliba tha asigi nipan taraga taret amasum taraga nipan lakthoklaga reserve tawduna thamlokhiba masigi judgment amasum order na ngasi open court lakthokibane court ki order asigi matungina loitongbam ibomsa Elias Premjit Elias Kalidas na laikhidrabi wakal manglingeda nupi oibigi ikai khumnaba mangan bikhi haibaduga mari lainana case asigi investigating officer na miyo esibu medical examination gi dama forensic medicine department da puthokpa mahakna set charamba firol sing sis tawbana singba tangai phadaba charge asigi evidence oigadaba masak sing gi thabak sing pangthokhidaba amasum sis tawkhidabana maram oiduna matik chaba evidence piba ngamdabadagi mapu case asidagi acquit tawre haki adubo Irom Sauren budi Indian Penal Code ki section 376 namduna nupigi ikai khunba manghanba 302 murder amasum taibang phorot lagadaba pok triba angang hatpa section 316 ki makhada mara laide haiduna fadok pire haki orders ki matungni ebomsa Elias Premjit Elias Kalidas na submit tawkiba maki bail bond amadi security bond singsu cancel tore haki panmaya badi court asina case asigi wayel session trial case number 4 of 2016 sa tharakpada High Court of Manipur na pikiba COVID-19 pandemic ki SOPC nga na sa takhiyari ko na case asigi wayel sa tharakpada prosecution gi maikeda additional public prosecutor Dun Kumar P na leblagay accusing ni haiduna charge tarokhiba Sauren amasum ibomsa Elias Premjit Elias Kalidas ki maikaidana advocate Y Devdata amasum advocate ki hais dana sandana lepki case asigi sentence hearing na thasgi kuntrada pangthokani hairena pawsna makatana phongdorok len thank you